अफब खुनाई अमा सेमगतप मतमदा नाट अमदि चटनबिना अचौब थौदांग लौरी मरम असिना अखोइना अखोइगी नाट अमदि चटनबिबु ngak sendun thambagi tangai fadab lai haina Manipuri Governor Dr. Nazma Heptulana haikre Lengak ki maikai dagi thajaba pirakpadagi tha asigi 13 dagi Moirang College thingjinbagi khonggang changsilagani haina torambadu handokre Housing Sasan Pairiva BJP na lusing balengak asi kangkhong cyber sarkar haibadu oire haidokyo wafam amata pangthokpa ngamdre haina CPI Manipur gi Secretary L Sotin Kumar na maral sikre Laibak amagi sel thungi fibam phagat hanbada lawmi singe achobu thodang lai haina hanagi Union Minister TH Chawbana phongdokre Chatliba thasi tarahumdoi fawgi manungda laingangna mahiroi bibisna misigi case asi CBI da paihandrabadi khongjang lakadawri Human Rights Defender Manipur na lingkhat ki bachahi manga mapung pharpui kumon thoram pangthokre al singi hingbagi hak khongaw narko matamda Manipur Human Rights Commission na chapchaba thawak lokhatkani haina commission gi chairperson Khaide Mani na haikre Malimgi tongan mafam da pangthokna bagum National Health Mission amadi Indian Psychiatric Society Manipur State Branch na sinduna Mental Health Promotion and Suicide Prevention haiba team da kunganipan suwa World Mental Health Day palan thoram ngasi JNMC Auditorium da pangthokre Chawkhat lamjel da su yaugani lakliba ohuma kayagi kanaba su lawgani adubu isagi culture amadi tradition di ngaktun thamgadabani haina State Planning Board ki Deputy Chairman S Rajan na phongdokre Malimgi atai mufam sing da pangthokna bagum ngasi lamdam asida su kunganipan su World Side Day gi thoram park sana pangthokna kre ngasi Moirang Bazar da maikai adongi maira paibising sinduna hiram khudimakta sotharaba Moirang Kendra bukallu haiba banner makhada wakan fam chathakre Jiribam BJP Mandal na sinduna jati gi mapa Mahatma Gandhi gi chamaga yankai suba mapok kumon ga mari lainana Gandhi Sankap Yatra pangthokre Cinematography, photography, editing, film equipment, amadi recording at singba kaya gi khudongchaba piduna artist singbu yokatnabagi pandamda film center studio amangasi film forum Manipur gi chairman Samjesaba Mangol Jauna thawal khetri lekai da hangdokre